Hello guys, welcome back again. Matam khara miyam gi thogal lepsaru ba sig damak tanga pigani. Ngasi miyam gi malem yaina ano bori amakak miyam gi damak tukudol tamnaba amakak pujarkli. Ngasi miyam da lanthok chagadori ba wari ano ba sig mamingna Nasunglanggi Mapok. Wari isi bukut thabirakiba aibi one of my favorite writer and also one of my best friend Miss Sonali Ngangbam. Aigi Khorjeigi Nachom da hapchagadori ba wari isi handaki wari asiga tharaga writer asigi wari dani suga wari ni wari isi hingliba natragana sikraba kanagomba miyo amataga mari lenesade umnamak asi ai bigi wakalna sagatcharaga ijaraka wari ni maramasina soikiba langkiba yawrabusu mayam nangakpiu wari asi nungsinungwanda habide romance ta yumpham oiba wari amakakni masigi manungda manglan amasung taibang miyo bigi laibakki matangda yawri wari asigi character sing asina miyam da anauba mahau ama piba ngamgani habidi thazaba thamjari. So lobidase Nasunglanggi Mapok. Nasunglanggi Mapok. Nasunglanggi Mapok. Mayek sengdraba maseng marang tauba manglan amakakna lingjelbu ingna tumlibadu ngamhandaduna mangak nage tawrukpaduda Nine haina pikliba thoithoibaki makut masaduna mane lingjel bu nomduna hodurukpada lingjel khangprek khangna ha hairaga hawalami mang phattaba ma mangluraga wakhal khangta tarakpagum sordu saning tana amuktang hondoklami maya nupa thoithoibasu mane gi matawduda mamit mana sap yungkhatlaga nine mangda kana urino lingjel maya nupa duna kandagi haipet konsillaga mamitu tarangda yenglaga karimta ude thoithoiba mane da yenglaga adudi karigi sumaina tawraiba haina manegi mataw tamba oina makok machadu hairakpaduda lingjel sunukningduna noklaga maya napadu amuk konsilli adubu thoithoibadi manina tumlibadu phone paisanarga photocop libazani yamang sutti kibadagi yawdraba machinbal masaduna noklaga manegi phone du pairaga tu aina nang tumingaida photocopy bane hi hairaga noktuna maneda phone du utli lingjel su magi phibam kairaba photo du ubada kolamba makhut ka do sathadoga sauna hire mase ngang si yengumase magi phone paiba yanaba kadar si yengune mase thoithoi basu phone du puraga me hairaga mamit phaksilam laga maneda muk lakna boy kari boy tanrakna ba haidna senki lingjel na phone du puro haibane mase ngang si yenguko thoithoi ba maya hi gat laga ai kai mama da utke ba lingjel tumlubagi masado itan tanbaga phamungdagi masidi lengda laurami laktri bro aidi mangaraki manungda laksauko ama ani laktri bro ahum thoithoi busu mani du khara kijaduna nokli khara di adumak naksilami roni su lingjel gi ka adu da sanglakpada makoi ani gi matau du uraga kaidongnaragi amo haina hanglami thoithoi bana mama aikoi nine se yengu launi aina tumingeda photocopy ba roni sangsilakpaduda thoithoibadagi phone du lingjelna ta mullaga sengang sidi chatluso namagi manakta aigi naktaga sengbirano asumna hairaga angang du dalakna boy kadi boy hairami thoithoibasu manina hairibadu laknaribani khangbagi kaisu hairamde maya atekpaduga amuk noksalaga mamagi manangalda tongkhatlaga puhanki ronina lingjelda nangsu suti ni hairaga nungthil da tumsiladi na sado anam hasurani ngasaidagi thoinuga purnigana mimi singju sa sena ta horise nangsu yawro law moi ani lakpur haise au ngasaidagi nang hangolakpa ngairi bani moisu lao ko tholo asumna hairaga masano padu manangal da porga thoki lingjel tumlubagi masado anam hasu duna leidingaida lingjel pummagal lire bro nang haina mamanda bina korakpadu da lingjel su hoi lai hairaga thoklami makhogi mangol du da lingjel gi mamanabi thoinuna mimi singju du totlaga lerami atopa mamanabi purni su singju totpadu yengna matin sumduna as haudo mali he haina hairami thoinu su totpa loiraga laknaro he sarase aidi saning bana loire hairaga hukpa horami purni na lingjel da mangyam nungai braba ko bugata da kaitumi dubo asumna hairaga mahakpa laknarami lingjel na khumi as adugi nati henangsu YouTube ta isay tarambaneba
ꯑꯗꯨꯒꯗꯤ ꯐꯖꯅ ꯁꯦꯠꯊ ꯂꯩꯔꯝꯃꯤ ꯊꯣꯏꯊꯣꯏꯕꯁꯨ ꯏꯄꯤꯛ ꯄꯤꯛꯄ ꯃꯈꯩ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯑꯗꯨꯝ ꯌꯥꯎꯔꯒ ꯑꯩꯈꯣꯏ ꯅꯤꯅꯦꯁꯦ ꯍꯧꯖꯤꯛ ꯇꯨꯝꯕꯗꯅꯦ ꯁꯨꯃꯥꯏ ꯇꯧꯔꯛꯏꯕ ꯍꯥꯏꯔꯒ ꯃꯅꯦꯒꯤ ꯃꯇꯧ ꯇꯝꯗꯨꯅ ꯃꯈꯣꯛ ꯍꯥꯏꯔꯒ ꯃꯅꯦꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯗ ꯃꯔꯣꯜ ꯏꯁꯨ ꯁꯨꯗꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯖꯤꯟꯗꯨꯅ ꯑꯃꯨꯛ ꯅꯣꯛꯂꯒ ꯃꯃꯥꯗ ꯑꯃꯨꯛ ꯉꯥꯊꯔꯝꯃꯤ ꯃꯥꯗꯤ ꯌꯥꯎꯔꯤꯕ ꯍꯥꯏꯕꯗꯨꯅꯤ ꯃꯣꯔꯣꯛ ꯌꯥꯝꯅ ꯁꯥꯕꯅꯤꯅ ꯆꯥꯕꯗꯤ ꯉꯝꯗ ꯇꯣꯠꯇꯕ ꯄꯦꯀꯦꯠꯇ ꯌꯥꯎꯕꯗꯨ ꯃꯈꯨꯠ ꯃꯆꯥꯗꯨꯅ ꯑꯃ ꯑꯅꯤ ꯂꯧꯔꯒ ꯆꯥꯔꯗꯨꯅ ꯃꯃꯥꯗ ꯑꯃꯨꯛ ꯉꯥꯊ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯔꯒ ꯂꯩꯔꯝꯃꯤ ꯂꯤꯡꯖꯦꯜꯁꯨ ꯁꯤꯡꯖꯨꯗꯨ ꯑꯃꯨꯛ ꯍꯨꯛꯂꯒ ꯁꯤ ꯑꯉꯥꯡꯁꯦ ꯃꯤꯅ ꯇꯨꯝꯃꯤꯉꯩꯗ ꯐꯣꯇꯣ ꯀꯥꯄꯤ ꯂꯩꯔꯝꯃꯤꯅꯤ ꯄꯨꯔꯥ ꯚꯦꯔꯥꯅꯦꯁꯦ ꯊꯣꯏꯊꯣꯏꯕꯁꯨ ꯃꯅꯦꯗ ꯅꯣꯛꯁꯟꯗꯨꯅ ꯃꯃꯥꯗ ꯑꯃꯨꯛ ꯁꯨꯔꯨ ꯁꯨꯔꯨ ꯇꯧꯔꯒ ꯉꯥꯊꯔꯒ ꯌꯥꯃꯥꯡ ꯏꯇꯦꯛ ꯇꯦꯛꯈꯩ ꯅꯣꯛꯂꯝꯃꯤ ꯊꯣꯏꯅꯨꯅ ꯑꯃꯨꯛ ꯆꯦꯛꯁꯤꯟꯖꯧ ꯅꯍꯥꯟꯁꯨ ꯂꯥꯏꯞ ꯊꯥꯗꯣꯔꯛꯄꯤ ꯂꯩꯔꯝꯕꯗꯣ ꯐꯦꯁꯕꯨꯛꯇ ꯚꯥꯏꯔꯦꯜꯒ ꯆꯠꯂꯝꯗꯧꯕ ꯈꯤꯇꯪ ꯉꯥꯏꯕꯅꯤ ꯏꯕꯦꯝ ꯅꯪ ꯅꯨꯃꯤꯠꯇꯣ ꯑꯁꯨꯝꯅ ꯂꯛꯅꯕꯣꯏ ꯀꯔꯤꯕꯣꯏ ꯍꯥꯏꯔꯝꯃꯤ ꯄꯨꯔꯅꯤꯅ ꯑꯃꯨꯛ ꯚꯥꯏꯔꯦꯜꯒ ꯆꯠꯂꯝꯃꯗꯤ ꯑꯩꯗꯤ ꯏꯃꯥꯟꯅꯕꯤꯅꯦꯒ ꯍꯥꯏꯕ ꯉꯝꯖꯔꯣꯏꯀꯣ ꯍꯩꯃꯥ ꯏꯅꯝꯃꯁꯦ ꯀꯔꯤꯝꯇ ꯆꯥꯗ꯭ꯔ ꯃꯥꯜꯂꯦ ꯁꯦ ꯈꯔ ꯌꯥꯝ ꯆꯥꯁꯤꯜꯂꯨ ꯊꯣꯏꯅꯨꯅ ꯌꯨꯝꯕꯨꯅ ꯑꯣꯏꯅ ꯏꯀꯥꯏꯔꯤꯔꯕ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯂꯞ ꯑꯃꯨꯛ ꯅꯣꯛꯃꯤꯟꯅꯔꯝꯃꯤ ꯔꯣꯅꯤꯅ ꯃꯣꯡ ꯍꯥꯗꯅ ꯈꯨꯝꯂꯛꯏ ꯆꯥꯛ ꯇꯣꯛꯄ ꯀꯨꯏꯗ꯭ꯔꯤꯌꯦ ꯑꯩꯈꯣꯏꯗꯤ ꯑꯗꯨꯒꯤ ꯄꯨꯛꯀꯥꯁꯦ ꯏꯊꯟ ꯊꯜꯂꯦ ꯄꯨꯔꯅꯤꯅ ꯑꯁ ꯃꯣꯔꯣꯛꯁꯤꯗꯤ ꯊꯃꯣꯏꯒ ꯁꯦꯛꯀꯥꯏꯔꯦꯍꯦ ꯔꯣꯅꯤꯅ ꯂꯩꯁꯥꯕꯤꯅ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯅꯨꯀꯣ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯆꯥꯃꯤꯟꯅꯔꯒ ꯂꯩꯔꯤꯉꯩꯗ ꯂꯤꯡꯖꯦꯜꯒꯤ ꯃꯧꯄ꯭ꯋꯥ ꯅꯨꯄꯥ ꯂꯦꯝꯕꯁꯨ ꯃꯌꯨꯝꯗ ꯆꯪꯂꯛꯄꯗ ꯇꯧꯔꯝꯂꯤꯕꯗꯨ ꯎꯕꯗ ꯑꯃꯨꯛ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯊꯣꯏꯅꯨꯅ ꯈꯨꯝꯃꯤ ꯇꯧꯔꯦ ꯉꯁꯤꯒꯤꯁꯤꯗꯦꯕ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯎꯋꯦꯍꯦ ꯂꯦꯝꯕ ꯍꯣꯏꯅꯦ ꯅꯣꯏ ꯅꯨꯄꯤꯅ ꯄꯥꯝꯕ ꯃꯤꯃꯤ ꯁꯤꯡꯖꯨꯁꯤꯗꯤ ꯅꯨꯄꯥꯅ ꯄꯥꯝꯕ ꯌꯨꯒ ꯃꯥꯟꯅꯩ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯈꯨꯗꯤꯡꯃꯛ ꯌꯨ ꯊꯛꯄ ꯅꯠꯇꯦꯀꯣ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯁꯨ ꯁꯤꯡꯖꯨ ꯄꯥꯝꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯀꯩꯅꯣ ꯅꯠꯇ꯭ꯔꯥ ꯍꯧꯖꯤꯛꯀꯥꯟꯁꯤꯗꯤ ꯆꯤꯟꯖꯥꯛꯇ ꯅꯨꯄꯥ ꯅꯨꯄꯤ ꯈꯥꯏꯅꯗ꯭ꯔꯕꯅꯤ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯊꯛꯅꯔꯕꯅꯤ ꯂꯤꯡꯖꯦꯜꯅ ꯃꯈꯣꯏ ꯑꯅꯤꯅ ꯈꯥꯏꯅꯗꯨꯅ ꯂꯩꯕꯗꯨ ꯇꯥꯅꯤꯡꯗꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯌꯥꯔꯦꯀꯣ ꯕꯨꯡꯉꯣ ꯅꯪꯁꯨ ꯈꯨꯝꯗꯧꯗ ꯇꯧꯂꯦ ꯑꯉꯥꯡꯅ ꯌꯨꯒꯤ ꯃꯔꯝꯗ ꯌꯥꯝ ꯈꯪꯉꯤꯍꯦ ꯄꯨꯔꯅꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯅꯪꯁꯨ ꯑꯉꯥꯡꯁꯤꯒꯅꯦ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ ꯏꯕꯦꯝꯃ ꯆꯥꯗꯧꯕꯗꯣ ꯑꯗꯨꯝ ꯆꯥꯎꯕ ꯂꯦꯝꯕ ꯂꯥꯛꯄꯗꯒꯤ ꯊꯣꯏꯊꯣꯏꯕꯗꯤ ꯃꯈꯨꯔꯥꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯒ ꯑꯗꯨꯝ ꯅꯩꯔꯒ ꯂꯩꯈ꯭ꯔꯦ ꯂꯤꯡꯖꯦꯜꯅ ꯂꯦꯝꯕꯗ ꯑꯃꯨꯛ ꯅꯪꯒ ꯇꯤꯟꯅꯕꯅꯤꯅ ꯉꯁꯥꯏ ꯅꯨꯄꯥ ꯑꯃ ꯂꯥꯛꯑꯝꯕꯅꯤ ꯅꯪ ꯐꯣꯟꯁꯨ ꯄꯥꯏꯗꯦꯌꯦ ꯀꯅꯥꯅꯣ ꯍꯥꯏꯁꯤꯕꯣ ꯃꯃꯤꯡꯒꯗꯤ ꯈꯪꯗꯦ ꯑꯩꯁꯨ ꯃꯀꯣꯏꯒ ꯈꯔ ꯆꯣꯝꯃꯦ ꯃꯤꯒ ꯋꯥꯡ ꯆꯥꯎꯔꯒ ꯉꯧꯏ ꯀꯀꯥꯒꯨꯝꯕꯗꯨꯅ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯇꯤꯟꯅꯔꯤꯅꯣ ꯅꯪꯒ ꯑꯁ ꯀꯀꯥ ꯅꯠꯇꯦꯍꯦ ꯗꯥꯔꯣꯁꯟ ꯑꯣꯏꯔꯝꯅꯤ ꯃꯥꯗꯤ ꯑꯩꯒ ꯊꯦꯡꯅꯔꯦ ꯏꯁꯩꯒꯤ ꯇꯤꯀꯦꯠ ꯌꯣꯟꯁꯤꯜꯂꯛꯄꯒꯤꯅꯤ ꯔꯣꯅꯤ ꯌꯥꯝ ꯈꯪꯅꯤꯡꯅ ꯀꯅꯥꯒꯤ ꯏꯁꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒ ꯌꯥꯝ ꯂꯩꯕꯅꯤ ꯑꯗꯨꯅ ꯃ꯭ꯌꯨꯖꯤꯛ ꯀꯟꯁꯔꯠ ꯑꯃ ꯁꯤꯜꯂꯦꯌꯦ ꯑꯗꯨꯒꯤ ꯇꯤꯀꯦꯠ ꯌꯣꯟꯁꯤꯜꯂꯛꯏꯕꯅꯤꯗꯅ ꯏꯇꯩꯃ ꯆꯠꯅꯤꯡꯕ ꯌꯥꯎꯅꯔꯒꯗꯤ ꯅꯁꯥꯒꯤ ꯄꯩꯁꯥꯗꯣ ꯁꯦꯡꯁꯟ ꯇꯧꯅꯔꯛꯑꯣ ꯂꯤꯡꯖꯦꯜꯅ ꯑꯗꯨꯗꯤ ꯆꯠꯅꯤꯡꯉꯦ ꯏꯁꯩꯗꯤ ꯀꯗꯥꯏꯗ ꯇꯧꯗꯣꯏꯅꯣ ꯗꯦꯠ ꯀꯌꯥꯒꯤꯅꯣꯕ ꯂꯦꯝꯕ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯇꯤꯀꯦꯠ ꯄꯨꯊꯣꯔꯛꯇꯨꯅ ꯁꯦ ꯑꯗꯨꯗ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤ ꯆꯠꯅꯒꯗꯕ ꯑꯣꯏꯔꯒꯗꯤ ꯄꯩꯁꯥꯗꯣ ꯅꯁꯥꯅ ꯈꯪꯅ ꯑꯩ ꯇꯤꯀꯦꯠꯀꯤ ꯄꯩꯁꯥꯒ ꯑꯃꯠꯇ ꯄꯤꯗ꯭ꯔꯤꯕꯅꯤ ꯏꯃꯥꯗꯤ ꯎꯗꯦꯅ ꯏꯃꯥ ꯀꯥꯏ ꯆꯠꯈꯤꯒꯦ ꯏꯆꯦ ꯏꯃꯥꯗꯤ ꯏꯃꯥꯕꯣꯛ ꯍꯣꯏꯗ ꯆꯠꯅꯦꯅ ꯆꯠꯈꯤꯕꯅꯤ ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯁꯨꯔꯨ ꯅꯩꯔꯤꯁꯤꯅ ꯐꯣꯟꯒꯤ ꯑꯣꯏꯔꯝꯅꯤ ꯀꯣꯛ ꯑꯣꯏꯅ ꯅꯝꯕꯤ ꯁꯥꯟꯅꯔꯨ ꯂꯥꯎ ꯑꯗꯨꯗꯤ ꯂꯣꯏꯔꯒ ꯐꯣꯟꯗ ꯒꯦꯝ ꯁꯥꯟꯅꯒꯦꯀꯣ ꯀꯀꯥ ꯍꯣꯏꯅꯦ ꯁꯥꯟꯅꯍꯟꯒꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯍꯥꯛꯅ ꯂꯤꯠꯂꯝꯕ ꯖꯦꯀꯦꯠꯇꯨ ꯃꯔꯦꯡꯕꯥꯟꯗ ꯌꯥꯟꯁꯤꯜꯂꯒ ꯊꯣꯏꯊꯣꯏꯕꯁꯨ ꯃꯈꯨꯠ ꯁꯝꯕꯤꯔꯒ ꯆꯪꯃꯤꯟꯅꯈꯤ ꯄꯨꯔꯅꯤ ꯂꯤꯡꯖꯦꯜ ꯊꯣꯏꯅꯨ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯇꯤꯀꯦꯠ ꯑꯃꯃꯝ ꯄꯥꯏꯔꯒ ꯌꯦꯡꯂꯝꯃꯤ ꯄꯨꯔꯅꯤꯅ ꯁꯤꯗꯤ ꯀꯦꯅꯦꯗꯤ ꯑꯥꯔꯕꯤꯟ ꯄꯨꯁꯄꯔꯥꯅꯤꯁꯨ ꯂꯣꯏꯅ ꯌꯥꯎꯋꯦ ꯑꯩꯅ ꯄꯥꯝꯕ ꯁꯤꯡꯒꯔ ꯉꯥꯛꯇ ꯅꯨꯡꯉꯥꯏꯗꯧ ꯃꯥꯜꯂꯦ ꯑꯩ ꯆꯠꯅꯤꯡꯉꯤꯕꯣ ꯁꯤꯗꯤ ꯊꯣꯏꯅꯨꯅ ꯑꯩꯒꯤꯗꯤ ꯀꯦꯅꯦꯗꯤ ꯈꯨꯃꯟ ꯌꯥꯎꯔꯒꯗꯤ ꯌꯥꯔꯦ ꯂꯤꯡꯖꯦꯜꯅ ꯍꯣ ꯌꯥꯎꯔꯦꯌꯦ ꯔꯣꯅꯤꯗꯤ ꯀꯔꯤꯒꯤꯅꯣ ꯈꯪꯗꯅ ꯎꯪꯗꯨꯅ ꯂꯩꯔꯝꯃꯤ ꯂꯤꯡꯖꯦꯜꯗꯤ ꯆꯥꯕ ꯂꯣꯏꯕꯒꯤ ꯆꯥꯏꯔꯤꯕꯁꯤꯡꯗꯣ ꯂꯣꯏꯁꯤꯜꯂꯒ ꯍꯌꯦꯡꯁꯨ ꯆꯥꯁꯤꯀꯣ ꯍꯌꯦꯡꯗꯤ ꯑꯩ ꯑꯃꯨꯛ ꯇꯧꯕꯤꯒꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯆꯤꯟꯗꯗꯤ ꯃꯣꯔꯣꯛ ꯁꯥꯕꯒꯤ ꯍꯨꯍꯥ ꯀꯥꯝꯃꯤ ꯊꯣꯏꯅꯨꯅ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪ ꯅꯍꯥꯟꯒꯤ ꯃꯣꯔꯣꯛꯇꯨꯗꯤ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯆꯠꯂꯤ ꯄꯨꯔꯅꯤꯅ ꯁꯤꯡꯖꯨ ꯂꯩꯔꯤ ꯏꯁꯩꯁꯦ ꯆꯠꯂꯨꯁꯤꯀꯣ ꯑꯩꯗꯤ ꯐꯨꯔꯤꯠ ꯑꯃ ꯆꯦꯟꯈꯤꯕꯅꯦꯕ ꯑꯗꯨ ꯂꯥꯛꯄ ꯅꯪꯉꯒꯗꯤ ꯁꯪꯒꯥꯊꯣꯛꯀꯦ ꯁꯣꯝꯗꯅ ꯁꯤꯇꯜꯖꯤꯠ ꯒꯤꯇꯔ ꯈꯣꯡꯅ ꯏꯁꯩ ꯑꯧꯔꯥꯏꯗꯨꯅ ꯂꯩꯔꯝꯃꯤ
Nakanda thamliba mahaki diary aduda yenglaga isai mekto pana pana ngangduna leiringeida mahaki mamara sisu machanupagi manakta sangom glass ama puraktuna machanupada lansilaga se sikhra thaksiluse Sitaljit mana torom libado ngahak lepaga mamana purakliba sangomdo kutkut launa thaksinki kuina isai aurairakpagi makhanau kangbaga khudakta dam loisinkhre karam kandane ba nangi isai duna handaki tang kunsidane ba handakti mi sukhra yam do male ho aso angam yaudana ba to miyam gi thabak tawba haisidi miyam na yanana ba nungsina ba tawgadabani isa sidi Rasina wa haiba loidringaida masanupagi phone kinglakpadagi wa makha takidre sangom hapakpagi glass ahangbudu puraga adum thokre Hello How ai yumda lei handaki tang kunsidani nang karam kanda laktoi ba hayeng se ai khangdri haiba ngamdi hoi ado nang lakedi kem kaidi pharene adudi Phone thambaga masu phone do metlami Instagram gi news feed sing de sum yenglami aduga mana hanadagi follow toba nupi amagi photo thingnabadagi haiphet munne yenglaga like namlami magi phamungduda upsinduna monduda ngaduna amuk manglaga lerami magi phone do amuk hangi hauzik mahakna like namkiba photo duda amuk yengi amuk screen do off tawraga amuk mangi khanghodana message ki vibration ama lakpadagi Sitaljit prap yenglami All the best haina magi Instagram story da reply pirakpa oiramle lakliba message ado atei kanagi sunate mahakna photo da like namkiba nupi dudagini Sitaljitna thank you so much haina prap halami adugi makha halakhidre Sitaljit magi phone da makha taba message tharak libra haina hanjin yenglami adu bodum tharakidre haukraba thodok matik ama ningsinglami Nangi sei meksidi phajei he Huren ay sur palaga sakpa yaba yengi Sitaljit makutta se ama pairaga haiphet yenglaga hairami asengba yengbiu ko da Sitaljit naga sadi phajadaw maleba Sitaljit ki junior nupi masa aduna amuk hairami sapana su class yaururaga thoklakpada makoi anigi matawdu ubada ngahak leptuna Sitaljit warawna yengduna lei Sitaljit su mamai haigatlakpada sapana gi sawbagi saktam du urubada ma sumadugi maram khangbagi magi junior duda Nangi mekse horen ai sur palage aduga ai tharage ko hairaga se do thupchilaga magi pocket hapsinkre magi junior dusu hoida Sitaljit adudi ai su salukige ko hairam laga adum satkre Sitaljit su hoi hairaga lehawi ma hexat kibaga Sitaljit sapana gi manakta chakchilaga magi khudang ghari da pungdu yenglaga class lorabo sapana paithoklaga karisu khumlamdana grong sat kibaduda Sitaljit su tanaraga As ngai ko hebne mi masadi dimanina nupiga se wate ne ko sapana na ko si ko laga hairakpani as sapana nang sidi mi angang na isai mek pijarambani hoine aikhoi budi karimta haijaroye taning de ko angang masa yam tarakanu o nungsibagi khamban basisu angang masa taba kaurabo ko adudi nangna pamisina Nangna nupi tinari khudingi aina sum harau yaga se higatlaga layo siraba as adugi wa natemi mimi gi matung illeba nangsu nangi friend circle da nupa mayam yori bududi adu aina nongmata kari haigeba ha nati aibu kari haigeba aigidi magun igun khangnaraga tinnaba imanaba ngaktane adudi nangi sa ingonda aina nupa tinayena tawgena tawrebraba adugi nate wani aina haibadi nangi su nangna sagi eba space kara pibani Aigisu isagi eba space kitangdi pifam thoktabro ho na sagi eba space to kangjei bu muksauna pidabani naning tawja horo yare asumna hairam laga sapana do amuk sauna grong amuk satki Sitaljit amuk tanaraga as sapana nang sidiba angang masaya male sengba se ai lale haiba sapana su Sitaljit na lale hairakpadagi khara phatharami huren punishment do ai sajaragise Nangna taw haibado ai tawrage base hayrene excuse pibidoga man braba yare ngasigidi ngakpirabani matungni sigumbase amuk thengnaraba nang yengobana
Sitaljit haukiba wari ningsinglubada mamitagi mapi sinthakiba khanghoudi. Wakhal tarakpada mamittu sotuna lerambaduda amuk tethokjei. Mathangi nimitta Lingjelga Purniga Thoinuga Makhoi college campus ta wari sanaduna phamduna lerami. College ki magazine phongi haina makhoi su yengnerami. Aikhoigi jagoi sabagi dune tu as premisi yengo tawrise. Purniga Thoinuga magazine da yengminnarga nukna duna lerami. Lingjeldi mathanta lamai amamam hang duna yenglami. Khanghaudana nupa ama isai sakpagi photo ama yawba thingnabadagi Lingjelna kanano sigi nupa sibo haiduna yamna khangningna ngaksu ngakna mamanabi sinduda hanglami. Purniga Thoinuga so yenglaga Thoinuna kanano khangde sidi. Purnina amuk cultural mitta isai sakpado oiramni. Lingjel su yam khangningna aikoi college ta tamro mase. Purnina aikoi college ki ex student ni haigum tobane. Ha ex student hoi aisu phajana budi khangde. Numituda nupi mayam na koi ta mi tanabani. Kaidore nang namuk ibema karim tawdeda masak si ai hana ukhragum tawba uni nangdi nangna khangdaba nupa ba leibro nupa ni bu hairaga di nangdi khangi ngaltani natrane hairaga Purniga Thoinuga amuk nuknarami. Tanjadu da Lingjel gi phone du da dan nira saina sep tawba amagi kolaklami. Phone du packet paga hello baby college ta leibro leye ngahak leraga halani. Kana hanminadoino imanabi singa hanminadragadi aibu kanaga handurige adu boiragadi phaiye natradana dada amaga hanminaramagadi aidi saudeba is ado dadi ge dorige ai lunch break thariye adugi coffee thakpa sum thoklamba thawai ki mabe magi khonjil se sum taningakpa adugi sum tawjarakpane yam kairabo yare ko college ta leiko hairaga Lingjel su mamanabi ani du haifet yenglaga ikai minok tawraga hairami. Hoi ba aisu khangi ge doge aisu office tani leirise ado class ka phajana yauthoga phajana haloko dudi hoi da su phajana leiro horen halaga call toro hoi thame ko. Purniga Thoinuga su mangonda yengduna leirami. Phone hek thamkibaga pulapna ses haina laurai. Purnina yadeko migi masadi long distance oiresu yam hangnei ko. Lingjel su ikai begi mamai khara ngangsilaga hangnadradi kaino. Thoinuna amuk ado long distance se wadi waram niko asingba noi anigi nungsinabase yam waram do malibo saknaraga leramdoise ahanbadadi warame haujiti dum hainakhrabanina kaisubu khandreda. Purnima gi khudang ghari da pung haifet yenglaga as ikaw bukaw he aigi furit order tawkibado pung anida lao haikibane laani satlase. Thoinuna sensu sen khada ko ibema nangi potse makoi wari sanaduna summa khongna thoklakpada nupa anina tonglakpa bike ama khara thokatlaga hanna yenglamlaga khamaktuna nupa amana Lingjel ubada Lingjel so yenglubada mana khangba nupa oirambadagi Michael maninga tongliba mamanabadu kumthau haina ingit pibadagi mamanabadu su kumthakre. Nang isida tamro au tame nangdi udaba yam kuire nungaire ko adum leidi duni nangdi khangdeda adum nungaire heba tare adu nangdi kari honarege aidi makha tamthadreda oido mandrena sahi ama Bangalore da BTech tawrure aiga sanadrena thole swaida business masa khara oina tawlere tamba hawrugadi losalu yadro ado anyway ngantana sel hekta talagena khalairaba adugi wanga sunateda ima hoisu sunjilakpaga yumda kanam leite swaida sum leibesna farena tawbane ado haladuro unadabu su kuire kanamtang ni saminarusidana ngasidi farak tarani nongma phajana sarase hoi adu su kesu kaide ado nangi phone number amta piramo hoi hairake asumna hairaga mahaki number do pirami WhatsApp su sigi number sida dum hang banatro ai dum paw porke hoi adudi ai amu seluki ko hairaga mamanabi singduga satminakre. Numidangi matamni Lingjel gi manglanda hayoba
Nangna kainoma haini haibado se ai yam taningi haiba silemana mairabada kezaduna hairami mairabana haidoi haiba hairudaba wadudi karigi hainena kaihauramino haibudi yam hainingba aduga amuksu hainingdraba yare haibirano amta asumna hairaga silema sauna phuk hagotlaga satkige tawbada as silema ngai khoibani mina phagi tawraga se hairageba amta phajana phamkhobase asumna mairabana silema mu khamlami silema su mairabagi manakta amuk phamtharami adubura hairaga lingjel mahaki mamangdu bhavena mata kidre maseng marang tawraga mokok mamai ama samna kidre thoithaibasu mahaki nakanda tumduna lerami masu yawanba matam oibaga mapasap sanarami yahibsu yamna thiba angang oirami kayamuk yamna thigeda sum on kibaduna monduda makhongna oina khangkhre thoithoibana lengbada lingjelsu phuklawna hagotlami hek hagolakpada thoithoibana adumaina tumduna lerambaduda mase ngangsi yengone mase hairaga fajana mapa semdo aga amuk tumhalami madi magi mamangdu amuk ningsingduna lerami mathanta khanjai aibu kadaidano ma ukre hojiki nupado asumna khanduna lerami kadaida ukrebano haina mathanta khanduna leringaida magi hangduna leriba thongnau adudagi sijalakpa nungsina magi table mathakta thamliba lariki senadu siret launa hangdokkibada khwai mathakta thamliba makogi college magazine ni masu yenglubada isai sakpa nupadugi picture hek tarure mana singnaduna magazine du lawruduna nupadugi picture du yenglami kaino aina hojik mangda ukiba nupado sinatro hairaga mamit usillaga mamangdu ningsinglaga manida